Hello guys, ngasi video asidi akhangba misu yauni, khangdaba misu yauni, khangdaba mi khaigi khalaga semjaba video ne. WhatsApp ta mi amana text tharakpase aikoina sin tawkhre haibagi mangonda uhaloiduse kamaina no. Aduga amana WhatsApp ki background wallpaper kamaina sinni sigi matangna semjaba video ne. Adudi mayam mideng taminarase. Mataki right corner da 3 dot laise 3 dot sida nambirani aduga GB setting ni sangani sang matungda privacy and security ya sangani privacy haraga contact laise contact sida nambirani hide blue tick sida nambirani aduga okay da namani background wallpaper change tawbasina back satlani aduga sida universal thabase sida nambirani aduga color thabase sida nambirani mathakki matangda background thabisida nambirani photo da nambirani gallery dagi apamba photo makhanbirani photo makhalani aduga sida set wallpaper thaise sida nambirani aduga back satlani aduga wallpaper change tawre adudi mayam video se nungai biragadi like comment share subscribe to kawigano aduga subscribe to bada notification on to biramo mathangi nungai ba video thagalakpada khangnaba adudi mayam video se swaida loisalage.